Budget session tha asigi mapandagi haunaba cabinet na warip lawkre tha asigi tara tare phawba satharaba yai hairi hairiba update asiga loina na punsi sel channel na mayamda maru oiba update sing paudam janabagi damakta puduna laksari Assam ki Karbi Anglong district ta fighter jet Sukhoi 30 amak kaibada pilot anim laikhidraba ani adudi SQN LDR anus amasung FLT LT purbes durangarni hairi India na Russia dagi thau leibada USA na ayaba piduna numit kuntra da thau leina ba hairakre Karigumba USA na attack tawraklabadi America ge White House ase masanupi ki mayum oihangani haina Kim Jong Un na phongdokre Matam kuina leptuna leiruraba Taranithoi suba Manipur Legislative Assembly gi tare suba session March 8 gi pung 13 AM dagi makha sathragani hairi Indigenous Peoples Forum Manipur gi 2029 February fawbagi thaupugadaba thaumising wasak lawkre Iran likha tan mang takrabadi Turkey gi President Khalifa Erdogan na Arab tagi Africa laibak phawba mapung phana control tobu ngamkragani haina experts sing na phongdorakle Iran gi missile launch tawpam sing loina thugaikre USA sing mapangal kali haina USA gi President Donald Trump na phongdokre haire Karigumba European countries sing na Iran da attack tawbada support tawramlagadi gas supply tawba leplagani haina Russia gi Vladimir Putin na phongdokre North Korea gi President Kim Jong Un na warning tawraduna hai kaigumba Iran da hauji North Korean sing leire makhoi gi safety da karigumba amataga compromise tawroi mioi amata hek soklakpada lan yausilakani haire Iran gi Supreme Leader Ali Khamenei hatpada chauna chenakiba mioi ama phagatpa ngamkre Sina phawna kiriba PRSM missiles sizinaduna ahanbu oina Iran da US na landakre zeliangrong homeland demand cookies singna support tawgani haina cookie history and identity protection committee na pongdokre haire US na Iran gi missile factory singa bomber plane B2 sizinaduna pound lising anirom lumba bomb tadakre Iran na lekha tan mangta khrabadi Turkey gi President Khalifa Erdogan na Arab tagi Africa laibak phawba papung phana control tawba ngamkragani haina experts ina pongdorakle Turkey na hauji Iran da oiriba phibam yamna mitkup na hum singna nakanda leptuna yengduna leire lana sida karigumba Iran da sathina mang takpa thoklabadi Turkey gi oinade yamna nungaiba ama oiragani maramdi Middle East da sathariba geopolitics asigi matung ina Iran na lekha takrabadi Turkey na Middle East da leiriba laibak singda control tawba ngamba khaktana tana makhoi ga lamba pabinaba Middle East da haujikmaki oina laibak amata leitre haibayai Beyond the ideological na phongdokpa report amagi matung inna Muslim border ama oiriba Iran da yeknaba laibak US amadi Israel na Pakistan landariba asida mating pangbagi mahuta domina yengduna leire mamingtagi oina US amadi Israel na Iran da hojik landariba asi international law gi matung inna aranba thongni hainadi Turkey gi maikai dagidi phongdorakre Adumapu US amadi Israel na Iran da landariba ase yenglaga thamoi nungdadi Turkey na harauzari Iran na Middle East da matik mayai leiba ama oiduna haukiba sahi kayarom ase hai humduna panduna lakibani Iran bu sogatpa khulai paiba matik mayai leiraba lalholup kaya amasu leire adubu mamang sahi kharada Israel na landa duna Iran da support tawramba lalholup sing adubu so mapangal sondan grabani asigumba tanja ase Turkey gi President Khalifa Erdogan na soidana lawnaba honarkani haire